Welcome back mayam. Ngasisu mga movie review na adventure action category da chanba Jumanji Welcome to the Jungle haiba Hollywood movie ama putu na lakchari. Film asi mamang da ina explain tawjakiba Jumanji haiba 1995 da puthokiba film adugi makha tarakpa saruk oigadawribani. Film adugi explanation gi video link adu description da hapsaramge. Explanation adu hana tabiragadi film asi hena bahap tabigani. Film asi December 20, 2017 da release tawkibani. Film asi na fangkiba rating sing di IMDb da 10 gi manungda 7, Rotten Tomatoes da 77% gi fresh rating fangi. Aduga Google users na 77% gi like piri. Film asi number da jangkiba senfam di $90 million dagina $150 million phawa jangki hairi. Aduga film asi ki box office collection na $962.5 million ni hairi. Film asi ki director Kasdan. Film asi ki story na Mckenna. Aduga producer na Tolmach, William Teitler. Film asi da saktam lang ni basingdi Spencer ki saktam da Alex Wolf. Aduga mahaki game manung da laiba character Dr. Smolder Bravestone ki saktam da Dwayne Johnson. Anthony Freeze Johnson ki saktam da SerDaius Blain. Aduga magi game manung da oiriba character Frankin Mouse Finbar ki saktam da Hart. Bethany ki saktam da Madison Iseman. Aduga game manung da magi character oiriba Proffessor Shelly Oberon ki saktam da Black. Maratha Kaply ki saktam da Tunner. Aduga magi game manung ki character ama oiriba Roundhouse ki saktam da Gillan. Mapung pharaklaba matamgi Vreeke ki saktam da Colin. Aduga magi game manungi character amar oiriba Jefferson Seaplane Mcdonoug ki saktam da Jonas. Mayam da karigumba ama ta haijage hariba music asi real world na saktam ama aduga game manung da na atopa sakpam ama oibani. Horen film asi makhata ba explanation da soidana gyan tabigani. NPC haibadi non player character ama oiriba Russian Bell ki saktam da Mckenna. Mamangi 1995 ki Jumanji da Ben Pel haiba character ama yaukibaduni. Adubo film asi dadi magi character asi atopa mi ama na mahusille. Atopa NPC amagi saktam oiriba Nigel gi saktam da Rice Darby. Hojik mayangi mafam da film asi explain tawba haujarage. Film asi explain tawba da sokiba langkiba yaurba su ngakpiyu. Film asi gi ahuba sinda ulibasi 1996 ki matamni. Drum thinbagi makhol ama su tarai tanja du nupa ama su samudra khongbal du da sum walking chien du na lakpada mana Jumanji thaba box ama laingoi na khara khumduna leibadu urai masida tariba Jumanji thaba box asi mamangi 1995 ta puthokiba Jumanji adu da yaukhiba Alan Paris ama di Sarah Whistle na hondorakhiba game board aduni aduga masida tariba drum makhol asisu mamangi Jumanji film adu da takhiba aduni. Mathangi sinda game board tu tumdura lairiba Alex tu hawdolaga pirami. Alex na game board adu yengi aduga masinda tapna soli. Hawjikpu kanana game board sanadoino. Asi haraga mafam amada game board adu thangatuna thamkhre. Adudagi video game oina sanakhre. Numidangi matamni Alex na tungkhringaida ngasagi Jumanji thaba board game adudagi langlaba mangalama paithorai aduga drum thinbagi makhol su tarai. Khonjel adu tabada Alex tu makeup thorai. Mana board game adugi mana hekjangakpaga drum khol tu lepkhre. Mana game board adu hangdoluba matamdadi ngasagi game board adu video game cassette ama oina matomta onthokuna leiramle. Hojik Alex na video game cassette adu hapsinduna chananaba sem sakhre. Aduga yungi mapanda amu ulai Alex ki ka adudagi yamna langlaba mangalama paithorai. Mathangi sinda ulaglibasi chahi kungi matungni Spencer magi ka da video game sana duna leiri tanja dura freeze ki message lai. Spencer fuk hagatuna computer da karigumba khara type tawri tasengbadi mana type tawri badu freeze na magi homework tu Spencer da namdana tohanbani. Spencer si freeze bu yamna suki jabani tanja dura magi mama na thong khanghang hangdorakpadu da Spencer tu khangprek khanglami. Mama du ai thabak thenge nang school halaklaga babagi nakta chatkadoira hanglagi aduda Spencer na hoi hairami. Adudagi amu mama du haigadaba wa khara hairamlaga thokre. Spencer su chatnaba sem sare. Mathangi sinamada social media da ngaubi nupi ama amu ulai. Photo adu makhan post tawraga kablaba tungda upload tawkhre. Nupi asigi maming na Bethany
Mathangi sinda Spencer du mallaba yum amagi mapada freeze lakwa ngairi tasengbadi yum asi Alex hoigi yumni yum asigi leiriba mawongsi mayamna su hek ubada ihei hainadaba akiba phawba yum amani aduna mayamna Vreeke house hairaga ju khangnaribani ngaiha ngairaba tungda freeze tu lai Spencer na ngasai computer da ikhibadu print ama putholaga freeze da pirami ngaiha amu wari saraga freeze tu nupi amagi car da tonglaga sachkhre freeze na ma thanam laga chatkhiba du da matom da Spencer du warauna machine da sonjai tanjadra yum amanba du gi gate adu dagi ahal amana nangna haibadu karino haibada Spencer du khangprek khangi aduga kari sunate sar haina khumai tanjadu da Bethany su nupi amaga car manung da tawri mawong du sum yengi ngasagi ahal duna Spencer da hairai nang mafam sida kari tawri bano aduda Spencer na aigi imana ba wari sarambani haina khumlai ahal aduna mu nangna mafam sida chathok chasin tawri basi chaksillu haina amu hairai maduda Spencer na kitikirum tauna Mr. Vreeke haina khumlai masida lairiba ahal asi Alex ki mapani Vreeke na amu ngasigi sangsara sida nanggumba angang kaya ama manghalabani magi mawong adu da Spencer do kiduna sen kre Vreeke si magi machana ba mangki bagi kaina mai changna ngawduna lairiba misak amani magi macha Alex kamdauna mangki haiba sidi horen film dorak pada soidana khanglagani mathangi sinda Bedford High School da amu ulai somda quiz kanna tawringai da Bethany na classroom da video call tawbadu ojana pharami adudagi oja aduna quiz kanna tawringai call tawri kaino hangakpada Bethany na magi quiz adu iba loire haina khumlai oja aduna wa kaya hairai adubu Bethany su khumba lepte adudagi oja aduna mabu punishment tawragani hairai mathangi sinda gym class amada maratha du mayamna tawribadu yawdana nakal da dress phau hongdoktana leiri aduda oja aduna mayamna yawri basida yawna ba hairami adubu marathana na chunglamde jimgi oja aduna wa kaya hairasu maratha su mana thokpa ma aduma khumlai adudagi oja aduna mabu punishment pigani hairai tanja aduda Spencer tu kaurai mana principal gi room yorpada freeze su phamdra lerami atopa oja nupi amagasu lerami oja aduna Spencer na mamang chahi da ikhiba homework aduga freeze ki homework tuga manai hairai oja aduna mu freeze da onsillaga sumaina mingondagi huranganu hairai aduda freeze na hurande hairakpada Spencer na pumna magi maralni magi homework asisu aina tawbani haina khumlai Huzik principal aduna Spencer freeze Bethany amadi maratha makhoi marima ngasai moina tawkhiba thabaksing adugidemak punishment pirami punishment adudi makhoina ka ama sengdokpa tarami aduga ka aduda lairiba magazine mayam aduda chapel tawriba pinsing adu lawthu hairami asumna thabak ngayak tawrambaga video game ama thengnarami makhoina video game du thagalami game adudagi character ama choose taw hairakpada freeze na Jefferson Seaplane Mcdonoug pilot and the rascal thabadu khanbada yaramde aduragi Spencer na atopa ama mukhalu hairaklami aduragi freeze na Frankin Moose Finbar zoology expert with pen thaba character du khalami Spencer na amuk Dr. Smolder Bravestone archaeologist explorer thaba du khalami mathang Bethany na amuk Professor Shelly Oberon cartographer character du amuk khalami maratha du magi su character ama khallu haibada yaramde adubu Spencer na ngahaktani haibadagi masu yarami mana Roundhouse killer o men thabadu khalami huji game aduda welcome to Jumanji hainam background voice amaga loinana screen da wahai du tharai tanja aduda drum thinbagi khonjel amaga loinana sa usiekna khongbagi khonjel mayam su tarai adudagi video game adu mai kapai Spencer na madu semna balaknari adubu yadabadagi marathana jek satu hairakpada Spencer na jek adu satu omi adudagi drum thinbagi makhol du lepkhre aduga langlaba mangal ama video game adudagi paithorai aduga Spencer du game manungda magi masa pumba singsinkhre asumna lehoriba makhoi ahum du su mathang mathang game manung aduda singsinkhre matangi sinda makhoi mari mak jungle amada loina tarai adubu makhoi gi sak khonjel amadi masagi chaw sangba dress na singba singdu loina olami makhoi mari du amana amada onsin naraga yengnaraba tungda makhoi kana kana no haibasi khangnarai adubu Bethany di game manung asidadi nupa on khre Spencer na ihan hana mahak Spencer ni hairai maduda freeze na kaino mafam sida tawribasi haibada Spencer na aina khanbada ikhoisi ngasagi game manung aduda changlakpa male aduragi marathana nangna ngangni badu karino hairai Spencer na makha muk tarai ai su kamdau bono haibadi khangde adubu aikhoi game manung dadi changa e aikhoi na khanjakhiba character sing adu oire hojiti yengo aise Spencer ne adubu
Aigi sakpham amadi khonjel se Dr. Smolder Bravestone oikre. Freeze na kanna lauraga hairai. Nangna hariba sidi nangna Spencer. Adragi Spencer na hoi Freeze. Ai Spencer ni aduga nangna mus Finbar. Nangi furita thaduna leiri yengo. Spencer na mung Maratha da onsilaga. Maratha nangna Ruby Roundhouse. Aduga Bethany nangna Proffessor Shelly Oberon. Bethany na ising da magi sakpham adu yenglaga kanna laurai. Aduga machinda amuk tamna solaga hairai. Aise yamna noiba miyai chanba nupa ama oire ko. Maratha na mung magi khudang da yenglaga. Aigi khutta tetu haki. Aigi imana thengnarabadai soidana hatopirani. Aduda Spencer na magi su haklami hairai. Tanja aduda Bethany na aigi phone kai chatkre haina amuk kanna laurai. Asung wari sarambadagi Bethany du ising samu amana umduna sagai khre. Spencer ka Freeze ka nang amta kallu so haina marai yenarai. Tanja aduda khonjel ama thoraki haiduna yengbada Bethany tu atya mathaktagi tarai. Makhoi ahumok Bethany gi manakta mu changsilli. Mus Finbar na nangonda kai thoki hairau hairai. Aduda Bethany na ai rhino amana sa thoe. Adudagi atya dagi foot lising hena wangba mafamdagi tarakli basini. Adudagi Spencer na ai na khalamli basu adumangni. Freeze na amu nangna hairibadu rhino na te ising chamuni. Moisi napi su sa su animak chaba jibani. Moisi yamna tienba mafamdadi sagol gumna yangbani. Aduga moina sikpagi force asi 8100 newtons ni. Freeze tu mana mayam si kamdongna khanglibano haina matomda amukanna laujai. Maratha na hairai. Nangdi zoology gi expert ni. Matang sida kaigumba kharata haijage. Freeze asi game manungda oiriba magi character asi zoology gi expert ama oiriba mus Finbar aduni. Asum makhoi mari chakri khara tongnarambatagi ngasai Bethany bu umsillaga sagai khriba ising samu adu amuk thorai. Adudagi makhoi kanna jelakpada nupa ama gari thawaga lai. Masida gari tharoliba nupa asi NPC ni haibadi non player character. Game manung asida masagi oina yaujaba adugumlaba character ama khaktani. Mahangna Spencer ubada Dr. Bravestone adombu Jumanji na taramna ogli hairei. Aduga gari adugi thong hangdolaga makhoi bu kakhalangnaba amuksu hairei. Gari du thauna nupa aduna Spencer da onsinduna hairei. Dr. Bravestone miyamna afauba archaeologist amadi Prithvi lamkoiba haina khangnari. Nangi thauna phaba adugi nama continent tareta nangbu khangnari. Maratha na NPC aduda onsillaga nang kanano hangubada NPC aduna hairei. Nakhoigi sebagi damak lakliban Nigel Billingsley. Ruby Roundhouse, Killer of Man, welcome to Jumanji. Aina nakhoi lalaroidra haina yamna waki. Jumanji se tasengna yamna khudong thiba tare. Sap adu lokthongna bagidama nakhoi marida midyeng thamlibani. Nigel gi wadu da makhoi maridu ngang amu yengi. Spencer ga Freeze kana karamba sapno hairai. Aduda mu Bethany na magi phone du ubra mu hanglai. Adugi Nigel na Bethany da onsillaga Proffessor Oberon adombu Jumanji da taramna okchari. Nahaki shabagi damang Nigel Billingsley leijare. Nang yorakadra yorakloidra haina yamna wakibani. Bethany na tapna karino masigi mishibu mana haira ibasi. Aduda Spencer na aina khanbada masi NPC ama oigani. Maduragi Bethany na karino nang hairibadu haina hanglai. Spencer na non player character haibani. Aduga maha asi game asi sarakpada yaropa character amani. Aduna aikhoina hangningba wahang hanglabasu magi program aduna laikiba pokkum mayamdu hanjin haraklagani. Aduragi Freeze na phare aikoi hojikti gyaloin tare hairai. Nigel na mu Freeze ta onsillaga Franklin Mouse Finbar Jumanji da adombu taramna oksari hairai. Aduda Freeze na mouse na te moose ni hairakpada Nigel na ai khangi mouse haigadabani. Aduda Freeze na mouse haina mu hairai. Ngasai game adu changlakpada mouse haina ibadu makhoina moose haina urubani. Hojik Nigel na mu makha tarai. Nangi piktak tawba mayamna nungsiba mawong matawduda piba mingni mouse haibasi. Ai nang sida soidana lakani haibasu khangi. Dr. Bravestone na kaidawnungda mana thajaba magi khongbu yaudana mafam amata da chatloi. Maduda Freeze na khongbu hairakpaduda Nigel na mu makha tarai. Nangna mabu Peru gi jungle dagi hek kalakpa numitudagi nangna mabu sungta thadoktri. Mayamda karigumba amata thamjage madudi explanation asi hena nungainabagidama game manung sidadi game da kauba character ming adu oina sijanajage haibadi Spencer gi mingsi Dr. Bravestone, Freeze gi mingna Franklin Finbar Mouse, Bethany gi mingna Shelly Oberon aduga Maratha gi mingna Ruby Roundhouse haina sijanage. Hauze Dr. Bravestone na Nigel da onsillaga aikhoi sap ki wari du da amu lakpana pharoidra. Nigel na aina thaki pasiti aduda maro loina yaubani nang sithi du hauna pathora u harai.
Aduda Bravestone na ai sithi amata yaude haige taubaga mapung phadringai magi makhutta sithi ama pairammi. Haujik chithi adugi warol du background da tahanduna sen adu change tawkhre. Ai giming Nigel Billingsley ai Jumanji asigi fill guide ni. Nanga hana partner oiramba Proffessor Russell Benpel na ai hakpo khongsat amagi dabang neki. Mahakna Jumanji asida leiriba mani mukta amagi aropa mafam adu koithi thiribani. Mahakna mani mukta adu tata lining oibani. Mana sahi kya thejilaba tungda kadaida leige haibadu khangkhibani. Benpel na mani mukta adu thiribasi mana kuida hamna bani haiki. Adubu aishu gyan tade karigi amu mani mukta adu matomta lokthoraqlibano. Thanadagi hauna warida Jaguar na Jumanji asi matam pumbada yengshintuna lai hai. Aduna magi mamittagi mani mukta adu hek lokthokpa mi adu phatraba saktina omsillu haiba sap ama lei hai. Benpel na mani mukta adu hek lokthokubadagi mahak phatraba misak ama oiraki. Jumanji da leiriba jiba pumnamak mana loina control tawki. Asumna sathiraba sap adu mangonda panki. Aina mani mukta adu hanagi mafamda thamnaba hairubani adubu mana yakhide. Adudagi aina makhoi tumna khiba ngairaga mani mukta adu aina huranduna purakhibani. Sigi matung wari liba loiraduna Nigel na mani mukta adu Dr. Bravestone da pisilai aduga hairai. Nanga lakminariba khongbusing asiga pullaga haija singjabi tawduna masigi mani mukta si Jaguar gi mamitta amu hapsilu aduga sap adu handoraknaba. Dr. Bravestone wa haige tawbaga Nigel na kullag Jumanji gi maraibaga si nakhoi gi khutta leirabani hairai. Asi haraga gari du thong du hangdurai aduga muksu Nigel na makha tarai. Nakhoi gi pandam haibabu mani mukta adu hanagi mafamda thamba aduga sap atu handokpa. Noina game asi thadokwa pamlabadi Jumanji asi kallu aduga nakhoi na sinda kanna Jumanji haina lawgadabani. Makhoi wa kari su ngangde Nigel du magi wadu hanjin hanjin sum hairakpadura mouse Finbar na magi se hanjin hanjin hai leire hairai. Asumna makhoi bu thanamnaga Nigel do muk chatkre. Mani mukta adu Finbar gi bag adu da hawkre. Ruby Roundhouse na hairai. Mani mukta adu Jaguar gi mirfamda thamuba adudagi aikhoi yumda mo hangadaba yare kaisu kaide. Proffessor Shelly Oberon na mo hairai. Hariba mayam si tawdabi aikhoi game asi thadokpadi yaroidra. Bravestone na mo hairai aikhoi game asi loisindaba yaroi. Aina khanbada Jumanji asi aikhoi na confirm thoi. Makhoi wari sum chaduna lai. Bravestone na map ama phaktoktuna yengi adubu karisu uramde. Isam chambasi amagumna urammi. Adubu Proffessor Oberon na yengba matamdadi map asi Jumanji gi map ni hairai. Aduda Ruby Roundhouse na cartography haina machinda solai. Aduda Oberon na karino haina mo hairai. Ruby Roundhouse na cartography haibadi map ki maramda nainabaduni. Masi Proffessor Oberon na haiba mahini. Aduda Bravestone na sumini amu hairakpada Oberon na o noina di map se ude aina di uiko. Bravestone na makha amu tarai. Aikhoina game da khankiba character sing adu masa masa gi haijabi mahi amamamdi loina yaukhibani. Bravestone du wa ngana makhunam thabakta solubada magi maramda yauba screen macha ama paithorai aduda magi strength man hairiba mahi amadi magi asonba sing adu karino loina songthorai. Adubu Bravestone gi oinadi weakness amata laite. Aduga strength asina fearless, climbing, speed, boomerang amadi smoldering intensity haina thorai. Mathangda amu Ruby Roundhouse su magi maramda screen macha ama tholai. Aduga magi strength na karate, tai chi, aikido amadi dance fighting haina thorai. Aduga magi weakness na venom haina thorai. Mathang amu Professor Oberon gi yengbada magi strength na cartography, archaeology amadi paleontology haina thorai. Aduga magi weakness na endurance haina thorai. Iroi loiba oina Finbar gi yengbada magi strength asi zoology amadi weapon ballet haina thorai. Aduga magi weakness na cake, speed and strength haina thorai. Maduda Finbar na aibu kamdawna weapon ballet hairibano kananomta aibu bhab tahalu. Aduda Bravestone na aina khanbada nangna aigidama bag ta khulai haptuna puraga aina darkar laiba kanda nangna pirakadaba oiramgadaba mali. Tanja aduda Oberon na map adu matomda change tawragi hairai. Makoina pulap yengubada map aduda the mighty roar haina thorai. Adudagi ngasai game horamdaida takhiba dram thinbagi makhol adu amuk tarai. Makhoi adu ngahak wari tawraga map tu da yenglaga mathang kadom chakkani haina sum khannari ngaida rocket launcher ama kapsilai. Adudagi bag thawba mayam ama amuk makhoi bu tanarai. Makhoi mari du kanna amuk chelami. Sida bag tharokleba kangbu asi NPC ngaktani.
Shelly Oberon du chelakpada ture bike thoba NPC nupa amana magi mathakta sum thausilakpaduda Ruby Roundhouse na chongkhalaktuna kauthatlami tawriba mawngduda Ruby matomta ngakcherami somda su Finbar ga Bravestone ga wari sha saduna chatli Bravestone na Finbar da bag manungda magi khulai yaromgani yenge harai aduda Finbar na bumerang haina kauba khulai ama saturai Bravestone na khulai adubu langi adubu adumak pairaga chatkre adudagi bag thoba NPC mayam aduna amu makhoi ani bu tanarai makhoi ani mafam amadang ha lepaga Bravestone na Finbar bu poduna kanna cheli Ruby ga Shelly Oberon ga su kanna cheli asum chelakpada makhoi lambi loirammi aduna hoje ising aduda chongthaba tarammi ngahak koilau lauramlaga ising aduda chongtharai adubu maratha haibadi game manung asidana Ruby oiriba asi magi thabakta nomaina panbagi I tholaklammi ngahaki manung aduda mahak adu mangkhre aduga ngahak laibaga amu atya mathakta gi taraktuna Finbar gi mathakta tasilli hojik Bravestone na changsilaga Ruby Roundhouse ki khudang da yenglubada ngasai tetu ahumdu ani khakta mangairamle maduda Bravestone na hairai aina khalambadu taure aikhoi ki life se ahum ni oiri se aikhoi lonamak tetu ahum khutta loina haklibani maduda Finbar na nang hairibasi haina wa haige tawrakpada Bravestone na marak amuk thalaga hairai masigi tetu ase aikhoi gi game da lairiba life masing aduni Bethany su ngasai ising samuna chathokibadagi hujing magi life ani khang ngaire adugi ni tetu ani khak oiribase sida Bethany haribasi game manungda Shelly Oberon oiriba misak aduni Ruby Roundhouse na amu adudi kaigumba aikhoi life masing asi loina season akiba tarabadi kari tawgani adudagi Bravestone na adu oirabadi game over soidana oiragani Finbar na muharai nangna game over haribase karino aduna haibadi aikhoi si mafam sida loina sigadawribra Bravestone na ai adumakti chap chaba haiba ngamde adudagi Finbar na nang chap chaba haiba ngamdre natro Mr. Video Game Genius Bravestone na muharai ai ta sengba budi khangde adubo aikhoi loina siradra pakhatpadi phawi sini aina hoji kanna khallibasi Ruby Roundhouse na amu aikhoi hoji waliba map ki macher adu thirubana chungani hojik somda amu Bravestone hoi tanarakpa miyosing adugi manungdagi ani na benpel gi manakta changsinduna makhoi jungle manungda mangkhre haina khumlai benpel na amu jungle asida lairiba tin kangjiba panba mayam kauraga makhoi bu soidana thiangani aigi oikhaba pot adubu amuk phangnaba thigani haina hairai masida hariba posak asi ngasai Nigel na piramba mani mukta adubuni somda su makhoi mari du amuk lakpa lepte Bravestone ga Finbar ga su marai tongnarai adudagi Finbar na Bravestone bu makhada inthakre adudagi Bravestone du sire Ruby Roundhouse na nangna ma bu hale haina hairai aduda Finbar na keng khalunu ma amuk soidana halakini hairai ngahaki manungda ngasage namai khonjel ama taraga Ruby amadi Oberon na tawkhiba adugumna mathaktagi Bravestone du amu taraklaga chap lepi hojik Bravestone gi khudangda tetu adusu ani khangaire habati hojik mana siruriba aduda magi life ama mayeng takhibani hojik Finbar du makhada tage tawbada Bravestone na paiduna yalami aduga Bravestone na hairai yare lepasi arembada aikhoi gi life con masing manghangumsi aikhoi amaga loina mateng darka tanari bane thabak se aikhoi pulap tawkadawbani asumna makhoi mari tu bazar amada amulai mafam duta acha thak mayam amasu yoli Proffessor Oberon du chak lamana yade haraga mafam dagi leiramba acha pot ama lauraga chasilli adugi Bravestone hairai mayam aina khanbada game sina aikhoi gi health check ka khanaba honaba male aduna aikhoi karigum khara saba phagani tanja tu da Proffessor Oberon amu hairai sidi yamna hawi aina chahi mapan hek surakpadagi bread se charakti bani Finbar su changsilaktuna Oberon dagi achapot tu lauraga chai aduga mana chari butu kari achapot na hanglakpada mafam duda achapo jolamniba NPC aduna pound cake ni hairai adudagi Finbar du pakhatna magi masada kai ahongba lai masadu kaidore haina pakhatna sole maduda Ruby Roundhouse na karimta tawde hairakpaduda haraurami aduga mana thokpo ama masinda pangangda nganglami adudagi Finbar du masadu pulap pokhaiduna sikhre asum mana pokhairaga siribagi maramdi ngasai magi weakness ta cake asi yaukibani aduna game asigi matungina mana cake adu charubagi damak siribani second khara haukiduna mamangda tawkhiba adugum Finbar du mathaktagi amuk tarai tanja aduda NPC angang ama muk changlaktuna hairai Dr. Bravestone nang sida lakpa yamna fare Jumanji da nangi darka yamna tare aduda Bravestone na nang chu sida lakpagi thagasari hairai
Rubina amuk Proffessor Oberon da onsillaga mangkhiba me machetu amukta hangu hairai adudagi Shelly Oberon hairai hai ai Bethany haibadi ai Proffessor Shelly ne ai map ki doctor amani aingonda lairiba map asi machet ama yaudre magi wadugi paukhumpi dabida ngasagi NPC angang aduna mana ahanbada haigiba wadu hanjinna mu hairai adudagi Bravestone na map adugi mangkhiba machet adu pami hairakpada NPC aduna ngakna sign tawduna magi tung ila u hairai NPC adugi matung sum inaraga lakpada ka ama yaure adudagi NPC aduna hairai noina darka tariba adu basket asida yawbani adubu khitang soibada noi thawai thagani noi amaga thajanaba thammu aduga mit choithokpasu yaroi aduga noina mangkhiba machet adu noina khaliba dugadi taiwanagani adudagi amuk NPC aduna Bravestone da onsillaga good luck thawna phaba akanba Jumanji da nangi darka yamna oiri hairai asumna NPC adu amuk chatkhre adudagi Bravestone na amuk masida karigumba lin jawram lagana kamai tawba hairai adudagi Finbar na amuk madusu khanaba yai adubu aigi wakaldadi masigi thabak asi Bravestone na tawgadabani haina khalli aduda Bravestone na karigino masi aina tawgadoise Finbar na amuk nangse thawna phaba akanbani haina hojikda angang aduna hairamba do tadro Jumanji da nangi darka yamna oiri hairibadudi Bravestone na tapna changsillaga basket adu hangdolubada lin nama makok thingalai aduda Finbar na black mamba haina laurakpadagi basket adu amuk khumjilli aduga Finbar na machinda wahai khara yamna thungna hairai masigi lin asigi mahusi milligram amagi saruk mari thopagi amana faw mi ama line hatpa ngambani mahudugi chainana chinda machin tumba amana kak thinbadawna su phawgani aduga laheu amadi chinda kongol su karakani aduga muscle sing asisu mathaw amata tawrakloi asi haraga Finbar du kanna amuk laukhalai kamdawna no aina mayam asi khangliba sibo hojik amuk ngasagi NPC angang aduna mit khappa yade haibadu ningsinglai aduda Bravestone na kanagumba ama mit khaptana lin asida yengbana chumgani hairai asumna Proffessor Shelly du mit khaptana yenge hairaga yengi adubu lin aduna mangonda onsillaga kamakpaduda kiduna kanna lauri adudagi lin aduna Roundhouse da chignaba paishinbada Bravestone na makok mayada pairaga phakre hojik Finbar na lin adu mahu kamba yadanaba magi machin tumba maya ani du satoklammi adudagi basket aduda kari yauri haina Shelly na changsinduna yenglammi se machet amada asaba samu macha ama yomlaga leirammi aduga che aduda wahai kharasu irammi noina ai hek uba mikup tumaktada mathaklomda kakhatpa hauro Roundhouse na amu karino hairiba sibo samu ama hek ubaga aikhoina mathakta kaba haugadaba hojik makhoi mari adu mafamdagi thoraktuna lakpada benpel gi kambuna thattuna leiramle makhoi leiduna chelaga nanthongnaba su honai aduga lakliba miyosing aduga su phunai asum lakpada moi mari gi mangda benpel masamak amadi atopa mi kharaga leptuna leirammi masida leiriba mi pumnama asi NPC ngaktani benpel na Bravestone da onsinduna hairai aigi oyo posak ama nangonda lei haiba ai khangi maduda Bravestone na aikhoi yumda hanba pami haina khumlai benpel amadi maga langminariba kangbusing aduna makhoi marida nongmai em tawduna laikre tanja adura nupa amana nakaldagi smoke bomb langsilai aduga mana makhoi maribu magi tung innaba hairai hojik nupa aduna aronba lambi amada makhoi maridu puduna laklaga jangalda phawdorai adudagi nupa aduna magi ming Alex kawi hairai Bravestone na magi ming Spencer Gilpin kawi aduga makhoi ahumduna Maratha Freeze Bethany kawbani hairai adudagi Alex na oh Bethany nang se nupi macha oire adudagi game anung asida Shelly Oberon oiriba Bethany na nupi macha na te mapung pharaba nupi ni haina khumlai Finbar na mu hairai nang asengba sangsar dadi mahak se soidena paamgani somda benpel du yamna saurami adudagi maru ko panupa NPC amana makhoi du kanagumba amana mateng pangkhiba male hairai aduda benpel na machinda Seaplane hairai haibadi game anung asida Seaplane gi character oiribasi hojik makhoi mari bu kanbi khiba Alex tuni ngasai film horakpada Alex to yumdagi mangkhibadu game asigi manungla changba oiramle aduga ngasai Seaplane thaba character adu khanba yakhidabadu Alex na hana khankhibagi oiramle hojiki maru kokpa NPC aduna mu makha tarai makhoi mari du maki arotpa lambi adu da pukhiba male ai soikhre boss matung sumbasi amuk hanna thoalaroi
Ben pen na changsilakuna magi khanaudagi Scorpio ama thaduraklaga NPC adu sighanduna hatokre hojik somda amu Alex na karigumba thaknaba mahi ama semi aduda Bravestone na hairai nangna semi badu karino aduda Seaplane haibadi real life tan Alex oriba sina hairai aina semi basi Margaritas ni masi aigi strength mayam dogi manungda amani aduga pilot oibasisu aigi atopa strength amani adubu aina pairuba khuding aduma kaptharai aduna sigi matang sidadi ai kaishu haiba oide haina khanjai nakaldagi Professor Oberon amo Alex sigi candle mayam asi karigino maduda Alex na aigi weakness ase kang ni aduna kang singdagi ngakthoknabani haina khumlai Finbar namu uda hakliba ming adu yenglaga hairai masigi Elan Paris haibasi kanano maduda Alex na mahakna mafam si semambani Bravestone na amu hari basinadi atopa mioi singsu mafam sida panduna lairibra maduda Alex na hoi masi Elan Paris ki yumne aina sida laibani matang sida karigumba khara haijage sigi mafam asi mamangda Jumanji 1995 tuda Elan na game manungda changkhraga kuina jungle da lairingaida mahakna saramba yum oigadoribani hariba Jumanji 1995 asi hana taragadi aina haijariba asi hena gyan tagani hariba film asigi explanation video adusu description da hapjarange Professor Shelly Oberon amu hairai nang game sida lairiba si kayang koire adudagi Alex na tha khara khangairi haina khumai matang sidagi ekhoina amu khangba ngamle madudi asengba sangsar aduda chahi kungi mathakta haujakrabasu game anung asidadi tha khara khaktamak hauda ngairi Alex na makha muktarai ai transportation set tu lanthopa sungam ngamdre aduda Ruby Roundhouse na transportation set haibadi karino haina hanglai Alex na game sigi mathangi level ni aina ihan hanba try da aigi hot air balloon adu paikhatlu haiba yade hojikti aigi life su amakhak ngaire last ta ai isa ithanda karimda kanadre khalai ai isa itomta mafam asidagi lanthopa sungamdre aigi ifamda pirakpa thabak mayamdu tangkhai ama henadi aina kamaina tawgani amata khangde mana masida hairibadi game asigi manungda tawrangnaba pirakpa task sing adu ma masana ayamba khangde haibani Bravestone na amu Alex aikhoi punna amaga mating pangminasi nangdi game manung asida koina su leire aduna nangdi game sigi maramda fazana khanglamlani aduga aikhoi gi marakta strength mayam ama su leire Ruby Roundhouse na amu aikhoi pullabadi thabak ase soidana pangal oigani Alex namu ai kari tawgadabano haibadu khangde bro handak hek soibadadi aidi adum loiragani transportation set ta amu hallaga chatpa phau ai tasengna kiba phawre ai Jumanji asida sibadi pamde Bravestone namu aikhoi punna thabak asi tawsi adu oirabadi aikhoi mai soidana pakani ai tasengna aikhoina mai pakani haibase khangi Professor Shelly Oberon amu oh nangsi aikhoina thirakliba award pa maset adu oigani adagi Ruby na amu adudi aikhoina thirakliba award pa adu samudu natre Alex na amu aihaksi award pa adu oigadoribra maduda Shelly na mani haina khumai hojikti Alex su thabak adu punna tawsi haibada yare asumna makhoi manga adu transportation set ta lai Alex na hairai transportation set asi sida leire aduga manungda gari mayam su leibani aikhoina gari lauraga Kenyan sing asi lanthoklaga Jaguar statue manakta chatkadabani Shelly Oberon na map yenglaga amu hairai aina transportation set ure Kenyan ure adubu Jaguar statue di udri masini khwai maru oiribadi Bravestone namu Alex aikhoina guard sing si kamaina phawdolaga chatkani maduda Alex na mamangda mana chatpadi guard sing asi chatkiba ngai haina khumlai Bravestone na guard sing adu kayam koina ngai duno haibada hapta ahum ngai gadabani haina khumlai maduda Finbar na sauna adudi aikhoi loina siba tare adudagi Bravestone na plan B da kari tawba yai harakpada Alex na atopa nakalda thong leiramgani tawbadabu masida lairiba guard ase hana makhoigi midyang asi choithoanduna nakal amada puthokpa darka tai hairai Professor Shelly Oberon na Ruby Roundhouse ta kamdauna nupa sumhatkani kamdauna nupa sing adu thaidokani haina mana kanna takpiri asumna taklamna batungda Ruby Roundhouse to nupa ani dugi manakta sanghan khre aduga Professor Shelly Oberon du somda Bravestone hoina lairiba nakal adu ta mu changai Bravestone na Alex ta hairai Alex nangi wakhalda hojik lairiba si karamba sahi ni haina khalli
Maduda Alex tu ngaksana na yenglaga 1996 ni hairaki. Mahang na asum na hairakli maramdi mahak asi 1996 ta game manung asida changkhibani. Real world sahi kun haujagrabasu game manung asidadi matam adu tha khara khak hauba oina ubani na Alex na hojik lairiba sahi asi 1996 ni haina khallibani. Adubu asengbadi hojik mahana game aduda changkhiba matam dudagi sahi kun haukrabani. Mana 1996 hairakpaduda makhoi ahum dunga I Bravestone na makha amuk tarai. Nang Alex Vreeke natra maduda mani hairai. Adudagi Finbar na Freak House haina masinda soli. Aduda Alex na amu noina ngangnaribadu karino noina aisi kamdauna khanglibano. Bravestone na amu Alex aina wase nangonda kamdauna haigadabano khangde. Adubu nangna game manung asida lairibasi sahi kun surabani. Alex na amu noigi sa engonda phagi tawbudi natte ko. Shelly Oberon amu phagi tawba natte. Brentford lairiba miyoi khuding na nangbu khangdaba amata yaude. Ngasidagi sahi kungi mamangda nahak asi makre haina loina lainabani. Alex tu thawai nungaitana lay. Adudagi Bravestone na nang wakal waganu nangbu yumda aikhoina soidana halangani. Hujik Ruby Roundhouse na nupa ani duda irang tawsinduna midyeng adu choithongnaba kanna honari. Aduga nakal amadana makhoi maridu transportation set adugi manung jangsinkhre. Manungda makhoi maridu karamba gari thaugani haiduna kuyeng yengami. Asumna yengnaringai tanja aduda Finbar na lengbada gari mayam tusinbagi makhol adu thorai. Maduda mapanda lairiba nupa ani du taraduna yengakpada Ruby Roundhouse na makhoi ani bu fudatlami. Hojik Ruby Roundhouse su transportation set adugi manungda amuk changai. Tanja aduda Finbar na sangaktuna motorcycle thauba makhoi adu lagle hairai. Aduga Alex da monsinduna pairaga chalasi hairami. Maduda Alex na aina madu tauba ngamloi noida haikibaduni ai yamna haiba pilot natte. Aduna ikoi sida lairiba school bus sidara kaino chatlasi. Finbar na bus ta chatlabadi aikoi motorcycle sidagi lanthokpa ngamlaroi. Shelly Oberon na mu helicopter si oina thaurasi hairai. Adubu Alex na yaba kauba laite. Finbar na sauraga phare adudi ai thaurage sibo kayam luba thabangno. Asi hairaga mana thopa ama pangangda ngangi. Adudagi Bravestone na nang yu ngaure aduna sosing adu pira u hairami. Ruby Roundhouse na Alex ki manakta sangsillaga hairai. Aina makhoiga phunabadi ngamlaga nangna karigi helicopter paiba ngamloi. Ai nangna soidana ngamgani khangi. Alex tu karisu khumde. Ruby na makha amuk tarai. Alex masigi damakne aikhoina nangbu darkar taribase. Proffessor Shelly Oberon na amu nangse awatpa saruk masir aduni haibase ningsingu. Oberon gi wadu tabada Alex tu masinda tapna solai. Seaplane Mcdonoug duty gi damak sem sare aikoi sanaba tawrasi. Hojik makhoi pulap tongduna helicopter du thaudurai. Adubu benpel gi kambuna helicopter aduda kablakpa bom aduna helicopter gi pangkha makhongda kariguma khara tekre. Aduna hojik helicopter du makhada tamna nemtharai. Alex na kanna honaduna helicopter du laibak yaudanaba honari. Hojik helicopter adu yamna nemna paire mathakta paikhatpa sungya yadre. Tanja aduda albino rhino haina khangnaba sa makhal mayam ama amuk thoraktuna helicopter adu da tanarai. Helicopter adu rhino sing aduna phangadaba kheta ngaire. Alex na laiduna helicopter adu bu thauri. Hojik Bravestone na helicopter du yanaba kaidogani haibada Alex na flight control rod tu rotar makhada yauriba mesh plate aduda samjilu hairami. Maduda Bravestone na helicopter adugi masa aduda bera tauribadu kanna semnaba honari. Tanja aduda rhino amana helicopter aduda thomjillakpada Bravestone du paithokige tawi. Rhino sing aduna hanjin helicopter aduda yasilakpada helicopter adu semba ngamdre. Hojik amu Alex na haising na thauduna rhino sing adudagi nanthorakli. Bravestone na helicopter gi flight control rod tu semjin get tauri. Aduga mamangda su sauraba pallama laibadu urai. Hojik palladu yaugadaba khita ngaire. Bravestone na kanna honaduna helicopter adu semjillaga usinna sinna paikhatuna yaisil haudre. Adubu laibak thibadi Finbar ge bektagi mani mukta adudi makhada takhre. Hojik helicopter du nemna paitharai. Adubu rhino sing aduna mani mukta adubu koisillaga thamkhre. Finbar na Bravestone da karamba khulai pami nang hek pamba khulai do piragi hairakpada
Bravestone Finbar bu helicopter dagi intharai adudagi rhino sing adu Finbar da oina tanakre tanja aduda Bravestone helicopter dagi songtharaktuna manimukta adu laurami somda Finbar di cien ba laknari adubu magi weakness da speed su yawbanina cien ba su ngamlamde rhino sing aduna mabu thomdatlaga hatokre hojik Bravestone helicopter du chepthana ba ready da layu hairai ngasai mamang da tawkhiba adugumna Finbar su mathaktagi tarai aduda Bravestone helicopter adu 90 degree da yeta layu hairai asumna helicopter du 90 degree laiba matamda Bravestone Finbar du helicopter gi thong aduda chapchana tasilaktuna Bravestone khutna yalami asumna makhoi helicopter adu mafam amada khami makhoi yamna su harawrami tanja aduda Alex tu kangna sikpadagi lektharai asumna tawrabagi maramdi magi weakness ki manungda kang asi yawbagini aduna kang asi na hek sikpa matamda mahakna wantharakli hauzik Alex ki khudangda lemduna laheuba tetu amadu tamna koktharai masina takpadi mahak asi tamna siba hauraklabani Proffessor Shelly Oberon CPR kamai tawgani hangakpada Bravestone tawgadaba singdu hairaga Oberon na tawrami adudagi ngahak lairaga Oberon gi khodangda yawba tetu anidu ama tapna mami koktharai adu ubada Rubina nangi thawai ema mangonda piba male hairai ngahak lairaga Alex tu amu haugalai hojik makhoi adu amuk chatpa haurai asuna potha na sum lakpana makhoina thirakliba Jaguar statue adugi leifam adu laptakna ure hojik numisu takhre makhoina lakliba adu eagle amana ukhre adudagi eagle adu paikhre mana pairibadu benpel gi manaktani hojik makhoi map adu sum yengduna lai aduga mafam ama yorokpada map aduda defenders haina tharaga achauba Jaguar yekpadu Proffessor Shelly Oberon na urami Bravestone hairai aikoina Jaguar yaunaba lambi ama khaktamak laigani asi hairaga Bravestone manimukta du piraknaba Finbar da hairami Finbar mani mukta du hek Bravestone da pirakpaga khanghaudana moina lakliba lambi gi nakal ani du matomda maira pareng su khalai tanja aduda drum thinbagi makhola muktarai adudagi Rubina kainoma soidana thokadaure hairai hojik mai adu thalakpadagi samugi asaba murti ama laibadu Oberon urai adudagi machinda tapna solai noina samu ama hek ubaga awamba mathakta kaba haugadabani haiba wahai asi Oberon ningsinglaktuna machinda sonbani masigi wahai asi mamangda sema set amada iramba wahai aduni hauze Bravestone u mathakta kakhatki hairai aduda Rubina asida hariba wahai siga nangna hariba duga chanaraba jala maduda Shelly Oberon masina sumgani hairai Bravestone amu masina game asigi final 11 oiragani aduna masi Bravestone khaktana tawgadaba thabakni hairai hojik Bravestone du u mathakta kakhalai mana wangna kakhalakpada khairoi ama leirambaduda khanglaga uthaktagi tarai adudagi Bravestone du Jaguar amana hatokre ngahaki matung mamangda tawkhiba adugum Bravestone du mathaktagi tarai hojik Bravestone du magi life ama khakta ngaire Bravestone Finbar bu wari saji haina nakal amada puthorai Bravestone ai thabak asi tawba ngamaroi aihak si thauna phaba manbagi wani adubu ai asengbadi thauna phaba natte adudagi Finbar amu nangna helicopter da yalaga tawkhibadu ai loina uhawi adudagi Bravestone amu live amadagi hena lairingai dadi siba sukide adubu hojikti aigi live ama khak ngairabanina tasengna thabak asi aingonda yamnuna thoe Finbar aikhoi loinamak thawai amamamta ngainarabani thabaksi aikhoi punna tawminasi tanja aduda bike thawba NPC mayam adu amuk lai madudagi Finbar makhoi adu saitholaga chanasi haina mana mafam sing adu sindoklammi hujik Alex na sangnubada nakal aduda Jaguar ama thorai Alex na hai singna tawduna masi amada laithoktuna laihaure somdasu Ruby Roundhouse na NPC sing aduga funari somdasu amu Jaguar amana Shelly Oberon bu nansillaga sikkadabagi tawri tanja aduda benpel lakpaduda Jaguar adu amuk magi manakta sangkhre asengbadi samayam asi benpel na magi wakhalna control tawduna thamlibani Jaguar adu Oberon da sikke tawromlaga thoraklibadu Bravestone somda bike thawribadu tanhange tawbagini hojik Bravestone du gari bike tu kanna thawri aduga Jaguar kharana su maningda tanarakli Bravestone
frame thrower ama lauthok jaguar sing adubu ikoi koina mai chu silaga thamkhre somda amu Finbar na lairiba aduda samu achoba ama magi manak tamna changsilai aduda Finbar na lepu haina lawbada samu adu chap lepi somda amu Bravestone na back thauduna lakpada magi mangda benpel na Shelly Oberon bu faraga thattuna leiramle aduga hairai aigi mani mukta ado pirau natrabadi nangi namanaba asi soidana siragani Shelly Oberon na pikhinu hairai aduda benpel na tumina layu haina lawrai tanja aduda Alex ka Ruby Roundhouse ka su yoksilai hojik benpel gi manakta jaguar mayam ama thorai benpel su nomoi ama satoktuna Shelly Oberon da namlaga kap kadabagi dab tauraga mani mukta ado amu pirau hairai aduba Bravestone na yaramde hojik benpel na nomoi kamnaba masing thiba horai aduda Bravestone na ai piba ngamloi maramdi pottu engonda yawde hairai tanja aduda Finbar du mani mukta adu pairaga samu amagi mathakta tonglaga lai jaguar ani duna samu aduda attack tongnaba chongsilai aduda samu aduna jaguar ani du laktana langkhre benpen na amu samu aduda nomoi kaptoi tawbada Shelly Oberon na magi makuta maya siglai adubu nomoi adudi samu aduda pankhre samu aduna koileng lengakpada Finbar gi khutta pairiba mani mukta adu mafam amada amukta akhre samu adu maikai amada senkhre madudagi Rubina machinda samu haina tamna soli Bravestone na amu ngasai samu hek ubaga kaba haugadabani haiba wahedu machinda tamna soli nakalamada amu benpel na Oberon da nomai kapke taurakpada Alex na sangsinduna benpel bu inthui adudagi nomai edu nakalamada takhre hoji Ruby Roundhouse na Bravestone da kakhatpa hauro mani mukta adu mana thokpa soidana puraki hairai asumna Bravestone du bike adu jaguar statue lairiba adomda thaugatpa haukhre Ruby Roundhouse su mani mukta aduna lairiba aduda lai mana lakliba adu lin mayamgi maraktani mana kala ga chatlaga usinna mani mukta adu khullaga chanaba tawbada lin mayam adu mangak thangalaga phi kamba horai tanja aduda magi maningdagi benpel na mani mukta adu mangonda piyu hairai aduga lin sing adu mana control tawraga Ruby Roundhouse na lairiba adomda mamai onsil halammi aduga benpel na amu game over haina hairai Ruby na Bravestone na gari thaugalibadu yengi aduga hairai hauji game asi loidri benom asi aigi weakness ni Ruby gi di life ani lairi aduna mana makhongda linna chighallaga sijarami Bravestone su gari du thaugatpa lepte adudagi ngasagi adumaina ngaiyak lairaga Ruby du mathaktagi tarai mana tarakpadu Bravestone Finbar Alex amadi Oberon su urami Bravestone na hook yawpa thauri amana jaguar gi statue manakta palhallaga thauri aduda yalaga mathaktagi tarakliba Ruby Roundhouse ki khuttagi mani mukta adu laurami hauji Bravestone na mani mukta adu magi hanagi lepham aduda hapchilami adubu hujing mafam aduda karisu ahomba leiramde madudagi Shelly Oberon na magi maming kaukadawni hairakpadagi makhoi pulap Jumanji haina kaurammi hoji jaguar statue adudagi langlaba mangalama paithoraklami hojik nong su pungan ngale tanja aduda Nigel su lai aduga hairai noina sap adu lokthokre Jumanji pumna mangna noibu thagatli hojik noigi thabak loire hojikti noiga kaina naba matam yaure asi hairaga Alex ta onsilaga Seaplane Mcdonoug nangi khut amta soki hairaga makhut adu soi adudagi Alex tu mangkhre Shelly Oberon Ruby Roundhouse amadi iroi loibada Bravestone khut mathang solaga loina mangkhre mathangi sinda makhoina game sanaba hokhiba mafam aduda halai makhoi mari du yamna haraurami adubu Alex ti kai sakre haina hangnarai mathangi sinda makhoi mari du Alex ki yumana aduda chatli adubu yum adu hana mi leinadabagi yamna kiba sakpam ama oirambadu hojikti mi leinaba yum ama oiramle makhoina wari saringai tanja aduda car ama thaurai aduga gari adudagi nupa ama kumai nupa adu makhoigi nakta changaktuna moigi mingsing adu mathang kaurai aduga nupa aduna nakhoi ubada yamna nungaire hairai Bethany na nangna aikhoibu mafam asida yaurakpa ngamhankhibani aduda nupa aduna hairai aishu aina game aduda changkhiba chahi duda oina thorae aduna 1996 ki matamda oina thorakpani magi wasidagi aikhoina khangle madudi ngasaigai wa ngangliba nupa asi Alex ni Spencer na magi yum amadi ima ipadi kamai tawre haibada moishu kashu tawdre haina khumlai Alex na game asi 1996 ta haukhibani na game gi mapanda thorakpada 1996 ta halakpani
game adudagi thorakpada makhoi mariga Alex ka matam ngahaktang kanarabasu asengba taibang asidadi sahi kun hena khenari bani aduna Alex su huji wakhal mapung pharaba nupa ama oina leiramni bani aduga magi macha nupi su leire mana masagi mamingbu nungsina Bethany kaurami maramdi game manungda Professor Shelly Oberon oiriba Bethany na magi thawai kanbira pakidamak nungsina masada Bethany haina tholibani mathangi sinda Maratha Spencer Bethany freeze punna leiringai drum thinbagi makhol tarai aduga mathangi sinda ngasagi video game du makhoina amuk thugaibagi saktam ama ullaga film asi loisilli film asigi makhata basaru Jumanji the next level su atuba matamda explanation puduna laksage channel asibu nungsibiduna like share amadi subscribe tawbiramu